ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯖꯤꯛꯇꯦꯜꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯁꯤꯡꯄꯥꯠꯀꯤ ꯂꯩꯁꯥꯕꯤ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯄꯥꯛ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯂꯩꯀꯪꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯏꯁꯤꯡꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯒꯤ ꯋꯥꯡꯃꯗ ꯂꯩꯅꯕ ꯂꯩꯄꯥꯛ ꯑꯅꯤꯅꯤ꯫ ꯂꯩꯀꯪꯄꯥꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯅꯝꯕꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯀꯌꯥꯗ ꯌꯣꯜꯂꯒ ꯍꯤꯡꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯄꯥꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯏꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯅꯕꯁꯨ ꯅꯣꯡꯃꯇ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯏꯄꯥꯛ ꯑꯗꯨ ꯂꯥꯟꯗꯨꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇꯁꯨ ꯄꯥꯛꯅ ꯃꯈꯣꯏꯗꯤ ꯊꯣꯔꯛꯄ ꯎꯔꯝꯗꯦ꯫ ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯊꯥꯅꯤꯜꯒꯤ ꯃꯇꯝꯗ ꯈꯛ ꯊꯣꯔꯛꯄ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯁꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯔꯛ ꯈꯛꯇꯃꯛꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯣ, ꯀꯔꯤ ꯊꯛꯂꯒ, ꯀꯔꯤ ꯁꯨꯔꯒ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯂꯨꯗꯦ, ꯀꯅꯥꯅꯁꯨ ꯊꯤꯒꯠꯂꯨꯗꯦ꯫ ꯊꯥꯏꯅꯒꯤ ꯎꯃꯪ ꯋꯥꯃꯪꯗ ꯄꯪꯍꯤꯡꯗ ꯍꯤꯡꯕ ꯃꯑꯣꯡꯒꯨꯝꯅꯁꯨ ꯎꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩꯅꯗꯕꯁꯨ ꯄꯣꯛꯇꯨꯅ ꯃꯈꯣꯏ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯅꯣꯡꯃꯇ ꯊꯤꯒꯠꯅꯕ, ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯃꯉꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯉꯥꯜ ꯂꯩꯀꯪꯄꯥꯠ ꯑꯗꯨꯗ ꯃꯃꯥ ꯊꯝꯕꯥꯜ ꯑꯃꯁꯨꯡ ꯃꯄꯥꯕꯨꯡ ꯖꯨꯕꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯂꯥꯏꯔꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯆꯥꯕ ꯊꯛꯄ ꯐꯥꯎꯗꯤ ꯋꯥꯠꯇꯅ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯂꯝꯃꯤ꯫ ꯃꯉꯥꯜ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯌꯣꯜꯂꯒ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯕꯣꯛ ꯊꯔꯣꯗꯤ ꯃꯁꯨꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯨꯒꯤ ꯁꯛꯇꯝꯕꯨ ꯎꯖꯔꯒ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯇꯥꯕꯅ ꯃꯉꯥꯜꯒꯤ ꯃꯁꯔꯨꯛꯅꯤ꯫ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯕ ꯐꯥꯎꯕ ꯆꯥꯛ ꯍꯦꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯃꯕꯣꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯐꯨꯡꯒꯥꯋꯥꯔꯤ ꯇꯥꯖꯔꯤꯕꯅꯤ꯫ ꯃꯉꯥꯜꯅꯁꯨ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯉꯥꯜ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯅꯠꯇꯅ ꯃꯁꯛꯁꯨ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯂꯩꯀꯪꯄꯥꯠ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯉꯥꯜ ꯑꯗꯨ ꯉꯥ ꯐꯥꯅꯅꯕ ꯂꯥꯡ ꯑꯆꯧꯕ ꯑꯃ ꯃꯔꯦꯡꯕꯥꯜꯗ ꯌꯥꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯉꯥꯜꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗ ꯁꯤꯂꯥꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯇꯣꯃꯥꯜꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯤꯂꯥꯅ ꯍꯔꯥꯎꯅ, "ꯑꯌꯥ, ꯊꯥ ꯃꯉꯥꯜꯅꯤ! ꯑꯁ, ꯀꯔꯤ ꯈꯨꯐꯖꯅꯣ! ꯉꯥꯎꯔꯦꯃꯦ ꯑꯩꯕꯣ! ꯃꯄꯥꯝꯕꯣꯝꯒꯁꯤꯅꯒ ꯆꯥꯎꯔꯤꯕ, ꯐꯤꯕꯝ ꯃꯨꯔꯇꯤ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ! ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯐꯖꯅꯣꯕ?" ꯇꯣꯃꯥꯜꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯀꯅꯥ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕꯅꯤꯗ, ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯁꯤꯗ!" ꯁꯤꯂꯥꯅ ꯅꯣꯛꯂꯒ ꯇꯣꯃꯥꯜꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ, "ꯅꯠꯇꯦ, ꯅꯨꯡꯁꯤꯅꯕꯗꯤ ꯅꯪꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ, ꯑꯁꯤꯅ ꯉꯥꯎꯖꯕꯅꯤ ꯀꯩꯅꯣ, ꯀꯩ ꯀꯥꯏꯔꯒꯦ? ꯑꯁ, ꯌꯥꯝꯅ ꯀꯂꯛ ꯈꯝꯕꯜꯂꯛꯀꯅꯨꯀꯣ!" ꯇꯣꯃꯥꯜꯅ, "ꯃꯁꯤ ꯈꯪꯅꯤꯕ, ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯅꯌꯨꯝꯗ ꯆꯠꯂꯣ, ꯑꯩꯅꯅꯦ ꯆꯩ ꯄꯥꯏꯔꯒ ꯇꯥꯟꯁꯤꯟꯗ꯭ꯔꯤꯉꯩꯗ ꯆꯪꯍꯧꯔꯣ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ!" ꯇꯣꯃꯥꯜꯅ ꯑꯀꯣꯏꯕꯗꯨꯗ ꯇꯥꯔꯤꯕ ꯆꯩ ꯑꯗꯨ ꯈꯨꯜꯂꯒ ꯀꯟꯗꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ, "ꯀꯜꯂꯛꯑꯒꯦ, ꯀꯜꯂꯛꯑꯒꯦ!" ꯁꯤꯂꯥ ꯀꯟꯗ ꯀꯜꯂꯛꯇꯧ ꯃꯥꯟꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯆꯠ ꯇꯧꯔꯒ, "ꯑꯁ, ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥꯁꯤꯗꯤ, ꯆꯪꯖꯍꯧꯔꯒꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯥꯗꯨ ꯇꯨꯡꯍꯜꯂꯗꯨꯅ ꯃꯉꯥꯜꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯆꯤꯛꯂꯒ ꯃꯉꯥꯜ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯂꯦꯞꯁꯤꯟꯗꯨꯅ ꯂꯨꯝꯁꯤꯜꯂꯝꯃꯤ꯫ ꯁꯤꯂꯥ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯠꯇꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, "ꯈꯪꯅꯤꯕ ꯃꯁꯤꯒꯤ ꯃꯉꯥꯜ ꯍꯥꯏꯁꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯒ, "ꯍꯦ ꯃꯉꯥꯜ, ꯅꯪ ꯉꯥꯏꯈꯣ!" ꯃꯉꯥꯜꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ, "ꯑꯦ, ꯇꯣꯃꯥꯜ, ꯀꯩꯗꯧꯔꯒꯦ?" ꯇꯣꯃꯥꯜꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ, "ꯅꯠꯇꯦ, ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯅꯪ ꯂꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯤꯡꯊꯧ ꯅꯨꯄꯤꯗ ꯆꯣꯞꯄ ꯁꯥꯗꯅ ꯅꯪꯅ ꯂꯣꯏꯅ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯕ꯭ꯔꯕ?" ꯇꯣꯃꯥꯜꯒꯤ ꯏꯄꯤꯛ ꯄꯤꯛꯄ ꯃꯇꯧ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯂꯦꯞꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯉꯥꯜꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ, "ꯑꯁ, ꯇꯣꯃꯥꯜ, ꯆꯠꯊꯣꯛꯑꯗ ꯑꯁ꯭ꯋꯥꯏꯗ, ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯐꯛꯆꯦꯠ ꯍꯦꯛ ꯃꯥꯜꯂꯗꯅ!" ꯇꯣꯃꯥꯜ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, "ꯀꯔꯤꯕ? ꯑꯩꯕꯨ ꯐꯛꯆꯦꯠ ꯃꯥꯜꯂꯤ ꯀꯥꯏꯅ?
ꯆꯥꯕ ꯊꯛꯄ ꯈꯔ ꯄꯦꯠꯄꯒꯤ ꯏꯌꯥꯡ ꯈꯔ ꯀꯪꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯃꯉꯥꯜꯗꯣ ꯈꯔ ꯆꯠꯄ ꯍꯧꯏ꯫ ꯇꯣꯃꯥꯁꯁꯨ ꯃꯇꯨꯡ ꯏꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯪꯅꯦ ꯍꯌꯦꯡꯈꯩ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯈꯔ ꯌꯦꯡꯉꯒ ꯊꯣꯛꯂꯛꯑꯣ꯫ ꯁꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯅꯪ ꯍꯦꯛ ꯊꯣꯛꯂꯛꯄ ꯎꯔꯗꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯃꯤꯔꯥꯏꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯌꯥꯝ ꯌꯦꯠꯂꯦꯕ꯫ ꯃꯉꯥꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯇꯣꯃꯥꯜ, ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ꯭ꯔꯣ? ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯌꯦꯡꯉꯨ, ꯉꯥꯃꯤꯒꯤ ꯐꯤꯖꯣꯜꯅꯤ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ, ꯁꯛ ꯍꯥꯏꯔ ꯃꯥꯏ ꯍꯦꯛ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯄꯅꯤ, ꯀꯩꯝꯇ ꯀꯦꯁꯟ ꯈꯣꯖꯤꯟꯕꯁꯨ ꯅꯠꯇꯦ, ꯁꯝꯁꯤꯁꯨ ꯍꯥꯠꯄꯣꯏ ꯍꯥꯠꯇꯕꯣꯏꯅꯤ ꯊꯣꯔꯛꯏꯕ꯫ ꯁꯤꯗ ꯑꯩꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯏꯔꯥꯡ ꯍꯧꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯅꯣ? ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯏꯄꯥꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯤ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯉꯝꯅꯅꯕ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯌꯦꯡꯈꯩ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ꯫ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩꯗꯤ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯗꯅ ꯏꯃꯨꯡꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯣ? ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯇꯣꯃꯥꯜ, ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯃꯁꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗ꯭ꯔꯤꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯀꯣꯏꯕ ꯊꯣꯛꯂꯕ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯒ ꯉꯥꯡꯅꯒꯗꯧꯕ ꯃꯌꯥꯝ ꯑꯗꯣ꯫ ꯇꯣꯃꯥꯜꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯒ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯅꯪ ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯅꯣꯕ? ꯃꯉꯥꯜꯅ ꯍꯤ ꯍꯣꯟꯅꯅꯕ ꯅꯧ ꯑꯗꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯊꯤꯜꯂꯒ ꯇꯨ ꯑꯁꯤꯗꯒꯤ꯫ ꯇꯣꯃꯥꯜꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯑꯁꯤꯒꯤ ꯀꯔꯤ ꯂꯝꯅꯣ ꯈꯪꯗꯕ ꯏꯁꯤꯡ ꯄꯥꯠꯁꯤꯗꯒꯤ ꯅꯨꯄꯤ ꯂꯧꯗꯣꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ ꯇꯣꯃꯥꯜꯒꯤ ꯃꯌꯥ ꯑꯗꯨꯗ ꯐꯤꯕꯨꯟ ꯑꯃ ꯅꯝꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯍꯧꯏ꯫ ꯇꯣꯃꯥꯜꯅ ꯐꯤꯕꯨꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯛ ꯑꯣꯛ ꯇꯧꯔꯒ ꯑꯁ ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯃꯣꯖꯥꯁꯤꯕꯨ ꯃꯤꯒꯤ ꯃꯌꯥꯁꯤꯗ, ꯃꯅꯝꯁꯤꯗꯤ ꯐꯖꯔꯦ, ꯁꯤꯕꯨ ꯊꯥ ꯀꯌꯥ ꯁꯨꯗ꯭ꯔꯒꯦ? ꯊꯥ 3ꯗꯤ ꯁꯨꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯇꯣꯃꯥꯜꯅ ꯃꯣꯖꯥ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯃꯉꯥꯜꯗ ꯂꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯦꯍꯦ꯫ ꯑꯗꯣ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯏꯁꯤꯡ ꯄꯥꯠꯇꯒꯤ ꯅꯨꯄꯤ ꯂꯨꯍꯣꯡꯅꯤ ꯂꯧꯅꯤ ꯀꯥꯏꯅ ꯍꯥꯏꯁꯦ꯫ ꯅꯠꯇꯦ, ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯈ꯭ꯔꯕꯣ? ꯊꯦꯡꯅꯔꯝꯈꯤꯔꯣꯏꯗ꯫ ꯃꯐꯤ ꯃꯔꯣꯜꯅꯦꯅ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯀꯨꯞꯁꯤꯜꯂꯒ ꯑꯉꯥꯎ ꯑꯐꯩ ꯃꯥꯟꯈꯩ꯫ ꯃꯀꯣꯏ ꯃꯔꯥꯡ ꯏꯁꯥꯡ ꯁꯥꯡ ꯑꯃꯥꯏꯕ ꯃꯥꯟꯕ ꯅꯨꯄꯥ ꯍꯅꯨꯕ ꯈꯔ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯍꯦꯛ ꯃꯄꯥꯟ ꯊꯣꯔꯛꯄ ꯅꯠꯇꯅ ꯑꯃꯠꯇꯕꯨ ꯎꯗꯦꯅꯦ꯫ ꯅꯠꯇꯦꯅꯦ, ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯣ? ꯃꯉꯥꯜ ꯋꯥꯈꯜ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯛꯈꯪꯗꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯈꯤꯒꯗ꯭ꯔꯥ? ꯇꯣꯃꯥꯜꯅ ꯈꯨꯠꯀꯥꯞꯄꯤ 3ꯂꯛ ꯀꯥꯞꯂꯒ ꯀꯩꯅꯣ ꯅꯪꯕꯨ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯕꯣ? ꯅꯇꯣꯝꯇ ꯅꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯅꯥꯅꯣ ꯁꯛꯍꯦꯟꯕꯤꯒ ꯌꯥꯝ ꯀꯧꯔꯤꯗꯨꯅ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯛꯍꯦꯟꯕꯤꯗꯨꯔꯣ? ꯅꯠꯇ꯭ꯔꯒꯅ ꯄꯣꯐꯝ ꯐꯝꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯕꯗꯨꯔꯣ? ꯑꯁ ꯍꯦꯔꯥ, ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯅꯪꯁꯤꯗꯤ ꯍꯤꯁꯤꯗꯒꯤ ꯀꯥꯎꯊꯔꯒꯅꯦ ꯏꯄꯥꯛ ꯑꯁꯤꯗ ꯏꯔꯥꯛꯅꯍꯟꯖꯅꯤ꯫ ꯑꯁ ꯏꯇꯥꯎ, ꯐꯥꯒꯤ ꯅꯠꯇꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ? ꯅꯨꯄꯤ ꯑꯃꯇꯗꯤ ꯀꯣꯏꯌꯨꯕ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯄꯥꯈꯪ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣই ꯂꯩꯕꯥꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯗꯅ ꯂꯩꯅꯔꯦꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕ ꯇꯥꯔꯒꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯅ ꯅꯪꯉꯣꯟꯗ ꯉꯥꯎꯕ ꯈꯔꯗꯤ ꯍꯟꯈꯤꯅꯤꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯇꯧꯕ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯦꯟꯅꯕꯗ ꯂꯥꯏꯃꯟ ꯍꯧꯔꯦ ꯍꯥꯏꯕ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯔꯦ꯫ ꯃꯈꯣꯏꯅ ꯃꯊꯧ ꯂꯩꯇꯗꯅ ꯉꯥꯎꯔꯒ ꯑꯩꯅ ꯏꯔꯥꯡ ꯍꯧꯔꯨꯕꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯤꯕꯨ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ? ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯏꯇꯥꯎꯅ ꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯐꯥꯔꯒ ꯑꯣꯏꯁꯨ ꯄꯤꯒꯦ꯫ ꯏꯇꯥꯎ, ꯅꯪꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯗ ꯍꯥꯏꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕ? ꯃꯤꯒꯤ ꯂꯝꯒꯤ ꯅꯨꯄꯤꯔꯕ? ꯏꯅꯥ ꯈꯨꯟꯕꯤꯒꯤ ꯃꯆꯥꯔꯕ? ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯀꯣꯏꯕ ꯅꯨꯄꯤꯔꯕ? ꯍꯩꯁ, ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯑꯩꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯁꯤꯂꯥꯁꯤꯔꯣ? ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯣꯏꯍꯦ, ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ꯫ ꯑꯁ, ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯍꯦꯟꯅ ꯇꯨꯀꯠꯆꯈ꯭ꯔꯦꯍꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯇꯦꯡꯀꯣꯠ ꯎꯞꯄꯤ ꯃꯥꯟꯕꯗꯨꯅ ꯑꯩꯗꯤ ꯀꯩꯒꯤ ꯉꯥꯎꯖꯗꯣꯏꯕ? ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤ ꯇꯦꯡꯀꯣꯠ ꯃꯥꯜꯂꯤ ꯀꯥꯏꯅ? ꯍꯦꯟꯃꯟꯗ꯭ꯔꯣ ꯚꯥꯏ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯇꯥꯎ ꯍꯣꯏꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜꯗꯣ ꯌꯧꯅ ꯈꯟꯖꯤꯜꯂꯒ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕ꯫ ꯀꯝꯗꯧꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ
ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯣ ꯀꯅꯥꯅꯣꯕ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ? ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯇꯥꯎ ꯇꯣꯃꯥꯜꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯉꯥꯜꯅ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯂꯦꯞꯂꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯐꯨꯝꯗꯤ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯆꯦꯟꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯊꯧꯔꯤ ꯑꯗꯨꯅ ꯀꯤꯁꯤꯜꯂꯝꯂꯒ ꯐꯨꯝꯗꯤ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯔꯛꯏ꯫ ꯇꯣꯃꯥꯜꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯐꯝꯁꯦ ꯃꯤ ꯏꯇꯥꯛ ꯇꯥꯛꯏꯗ, ꯅꯍꯥ ꯃꯈꯩꯗꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯅꯕ ꯃꯐꯝꯅꯤꯁꯦ꯫ ꯉꯁꯤꯁꯦ ꯎꯃꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯉꯥ ꯐꯥꯕ ꯆꯠꯅꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯤ ꯇꯥꯛꯏꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯑꯣꯝꯁꯤꯟꯅꯔꯛꯑꯅꯤ꯫ ꯑꯣ ꯑꯗꯨ ꯏꯇꯥꯎ ꯍꯥꯏꯔꯛꯑꯣꯕꯁꯦ, ꯀꯅꯥꯅꯣꯕ ꯅꯪꯅ ꯉꯥꯎꯖꯩ ꯄꯥꯝꯖꯩ ꯍꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ? ꯃꯉꯥꯜꯅ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯂꯪ ꯑꯃꯗ ꯃꯇꯝꯗꯣ ꯑꯩꯅ ꯆꯍꯤ 18 ꯐꯥꯔꯛꯄ ꯑꯗꯨꯝ ꯀꯥꯟꯗꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯅ ꯆꯍꯤ 18 ꯁꯨꯔꯤꯀꯥꯟꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯥꯡ ꯆꯤꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯊꯕꯛ ꯆꯤꯟꯕꯅ ꯀꯥꯡ ꯆꯤꯡꯕ ꯑꯗꯨ ꯌꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯗꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯅꯤꯡꯕꯅ ꯃꯇꯣꯝꯇ ꯆꯠꯂꯝꯃꯤ꯫ ꯑꯉꯥꯡꯒꯤ ꯐꯖ ꯐꯖꯔꯕ ꯁꯥꯟꯅꯄꯣꯠ ꯀꯌా ꯑꯃꯁꯨ ꯌꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯉꯥꯜꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯈꯜꯒꯤ ꯂꯩꯄꯥꯛꯅ ꯁꯥꯕ ꯁꯥꯃꯨꯒꯤ ꯃꯨꯔꯇꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯉꯣꯟꯗꯗꯤ ꯃꯗꯨꯒꯤ ꯁꯦꯜ ꯂꯩꯇꯕꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯒ ꯃꯃꯥ ꯃꯄꯥꯗ ꯂꯩꯕꯤꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯕꯛꯀ ꯆꯤꯟꯕꯒ ꯁꯦꯜꯅꯒ ꯂꯩꯇꯕꯅ ꯃꯉꯥꯜꯕꯨ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜꯁꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯑꯣꯏꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯃꯥꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩꯁꯨ ꯆꯤꯡꯗꯨꯅ ꯀꯞꯂꯒ ꯍꯤ ꯑꯗꯨ ꯍꯣꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯁꯜꯂꯛꯄꯒ ꯃꯝꯂꯤ ꯃꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯎꯕꯣꯏ ꯎꯗꯕꯣꯏ ꯂꯦꯞꯇꯅ ꯍꯣꯜꯂꯛꯄꯅ ꯐꯅ ꯁꯥꯡꯅꯗꯤ ꯏꯄꯥꯛ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯂꯦ꯫ ꯏꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯣꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯃꯈꯜꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯑꯣꯏꯅ ꯇꯟꯗꯟ kaya ꯑꯃ ꯄꯥꯏꯔꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯖꯩ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯇꯟꯗꯟ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯑꯣꯏꯅ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯉꯥꯜꯗꯨ ꯏꯔꯥꯛꯅꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯥꯎꯈ꯭ꯔꯕ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯈꯪꯒꯅꯤ? ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯔꯔꯣꯏ ꯈꯪꯖꯔꯛꯂꯕꯔꯥ ꯀꯔꯤꯅꯣ ꯃꯉꯥꯜ ꯑꯗꯨ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯏꯔꯣꯏꯕꯁꯨ ꯍꯩꯇ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯆꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯄꯥꯛ ꯑꯗꯨꯁꯨ ꯏꯄꯣꯝ ꯅꯥꯏꯅ ꯏꯊꯠꯀ ꯂꯣꯏꯅꯅ ꯍꯥꯏ ꯍꯨꯝꯅ ꯇꯧꯕꯒ ꯃꯥꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤ ꯑꯗꯨ ꯈꯔ ꯈꯔ ꯆꯦꯟꯗꯨꯅ ꯄꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯊꯛꯆꯤꯟꯈꯤꯕ ꯑꯗꯨꯒ ꯁꯣꯔ ꯐꯨꯟꯒꯠꯂꯛꯄꯒ ꯃꯉꯥꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯤꯡꯖꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯏꯃꯥ, ꯄꯥꯕꯨꯡ, ꯕꯣꯕꯣꯛ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯗꯤ ꯑꯩꯍꯥꯛꯀ ꯊꯦꯡꯅꯁꯤꯀꯣ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯣꯏꯔꯣ ꯍꯥꯏꯅ ꯇꯝꯂꯝꯕ ꯃꯥꯜꯂꯤ꯫ ꯂꯝꯍꯦꯟꯕ ꯁꯥꯎꯒꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯋꯥꯈꯜ ꯈꯟꯊꯗꯅ ꯄꯥꯡꯊꯣꯛꯂꯨꯕ ꯊꯕꯛ ꯑꯁꯤꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠ ꯑꯃꯅ ꯋꯥꯈꯜ ꯃꯥꯡꯒꯦ ꯇꯧꯔꯨꯔꯕ ꯃꯉꯥꯜꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯗ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯈꯨꯠꯁꯥ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯍꯤ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯈꯠꯄꯤꯔꯒ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯉꯥꯜ ꯋꯥꯈꯜ ꯂꯣꯏꯅ ꯃꯥꯡꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯔ ꯈꯔꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯂꯝꯗꯦ, ꯇꯔꯪꯑꯣꯏ ꯃꯥꯂꯪꯑꯣꯏ ꯇꯧꯔꯝꯃꯤ꯫ ꯊꯛꯆꯤꯟꯈ꯭ꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯣꯠꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯁꯛꯍꯦꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯉꯥꯜ ꯑꯗꯨ ꯁꯣꯔ ꯈꯪꯍꯣꯟ ꯍꯣꯜꯂꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯑꯣꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯤ ꯃꯊꯛ ꯑꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ
kuchu ngaurok ngaubi, hek ubada masak adu yamna nungsiba sakta chenbi, masam wangna punkhatbi, thot lauraba hakjanga loinana, lairembi manba mahaki leng oigadaba nupi ama lairamba aduda mangal khangprek khangladuna. Nahakpu lairembira. Ai sire haiduna thawai loba laklibra. Nupi aduna ingak-ngakna. Aina nangi thawai loge hairagabu. Karigidamakta hisigi mathakta nangbu pukhatuna hingdanaba hotnadoino. Mangala akoibaduda yenglaga ngakna. Aibu nangna kanbiba. Aduga nangshu aigumba angang kamdona pak chawraba ipak asida chongthaduna aibu kalibana. Ai thajaba ngamde. Aduga nang akhoi lebaki miyoi mande. Kanano na hakbo. Nupi aduna thausadana momon noklaga. Nangi thawai sukanbiba. Aduga thagat wahai tabagi mahutta. Thajabijiba. Ahal na tawba ngamdaba thabakto angang na tawba ngamloi haiduna khakhangano. Marak-marakta thokani. Tanja aduda khara athaba mafamdagi mangal bu kaubugi khonjel adu tabada mangal ngakna fukhawgatuna khonjel adu bu tarami. Laptakna ure maibul amamam paiduna hi tongduna mama mapa amadi laikagi miyoi kharaga tawraga hi holaduna mabu thiba laklibadu. Madu ubada harauna makut adu hairaga khonjel hauna lauraga. Ima! Pabung! Ai sida laiye! Asumna hanjin laubadagi mabu thiba lakliba miyoising adunasu tabiraduna hi adu mahaktamna honjilaklami mangalna harauna. Sakhangdabe, aidi ngasigi numit asina siradra haiduna khalurabani. Ado thawai phawbadi ishor mahakna hinghanbire. Asi haiduna paw adu tamlaga harauna laithorakpa matamdadi mahakki thawaibu kanbiraklamba nupi adu hi aduda lairamdre. Madu ubada ngakna ipak adugi akoiba aduda kadaida chakrabano haiduna yenglakpa matamda isingpat adu tamna iroiduna jatkibadu ubada khonjel hauna lauraga. Oi! Kaidano! Nangi laifamda amo! Nupi aduna wadi ngangda momontamak nuklaga iroiduna makut aduna isingpat lomda thillaga ising manungda adumak lupsin khirami. Masidagidi nupi adu adumak mangkhre. Tanja aduda mama mapa amadi atay miyoisingsu yawraklami. Thambalna mangalbu konsinduna kaplaklami. Nangbo asumna kanana taw haibage. Ima na ngahak sauduna ngangbabu asumna tawba hongnabro. Mangasu kaplaga mamabu jetna konsilaga. Ima, ay lanjari. Matungda amuk hana tawrara. Jubonna. Aikoy ba asuk sathina pakhathenba hongnabro na hakbo. Aikoy gidi nahak khaktani. Nangna asa oiraga hinjaribani. Karigi asumna tawribano. Naboksu pawsu tabada wakhal mangduna lehori. Pabo, ima, yumda chatlasi. Ayam kizari. Buboksu yam oningi. Asumna haiduna mama mapana jetna konbiduna hi adu honduna chatkirami. Adubu mangaldi ngaihaki mamangda thokiba thawdok adu karino. Nupi aduna kanano haiba masa aduda khangningbagi chingnabaga loinana handuna ipaklumda yengjarami. Asumna wari liba loirakpada mangal adu momon noklaga. Numit aduda thengnakiba mahak ado. Tasengna taibang miyoibara natraga lairembira haiba ngasi phawba wahang hangduna labi. Mahak ado masaksu yamna phajai. Heloi atombi kaido mamuk yongna phajaramgadra khangde. Tomaldo khonjel hauna noklai. Ayakpa khonjel aduna sagatlamba mangalgi asapumba kairaduna saurangnana tomalgi makok aduda kaksi hadle. Tomba nokpa halamde makok aduda nalaga. Nate, nangbu ngawba kiyam kuirage. Kai-kaidagi sahiteno yam wangameba, yam hairame haiba. Nangbu kabi yoirajalo. Wakal khanba hinmandana mikap thorakpada sarga yoramniko. Mangalna sor sangna hontharaga. Masi khandanane aina warise kanada suli thoktribase. Abokana hakada khaktani. Adusu aigi warise thajabigadra haiduna liban. Noinadi nasada thoktribanina kisu khalamon. Adubu tomal aina hairibasing ase wathinati aseng mangaktani. Asi haiduna thawai nungaitaba mawongda sukthaduna laikhirami. Tomalna nokpa adu leplaga mangalda lengolaga. Mangal, nangbu thajadaba nati. Ado, kari tawse haibani. Mahak adubu mira laira haibasu khangde. Adugi su mathakta
Isingpat haidudi kananasu kari karamba mafamno haibasu khangba nate. Adugisu mathakta ngasi phawbada ahal lamansingna makhoi leibak aduda nupi lei haiba phawbo khangde haiduna tammi. Nangna khaliba adubu phangakhigadrane. Khangde Tomal. Ai wakhal yam sai. Karigumba matam amada khalaroi haine hekta khale. Adubu ngamde. Saktam aduna mabu thirau haibagumna thamoi asida phawri. Ai wakhal se yam jarang ne. Tombana karigumba amaning singlakladuna khanghai khangjinda. Mangal. Aigi lekhidraba ipudo aduna hairamba wafam amakhak lei. Mada nangna hairiba asiga haifet manabagum kainu Tomal hekta hayu. Aikhoi ipuna hairambada matam amada yamna mahai haiba amaiba ama leirami hai. Magi machanupi masak matau phajarabi hi yai chenbi mamingna yaisna kaubi amasu leirami hai. Adubu nongmadi amaiba ado khanghaudana narakpadagi taibang thadokduna chakre hai. Adubu isingpatki miyoisingdi karigumba thaudok ama thorakpaga amaiba aduda loina layeng nei hai. Amaiba ado lekhidraba matungda machanupina mahut sinduna mahai ado sinarami hai. Mahakpu isingpat adudagi mayam aduna thadokduna chakhidanaba haiduna mayamna nonjabadagi leibak adudagi hintokhankhide. Aduga masaksune asuke matik phajabana atopa lamgi miyoisingna lakpa matamda mahakki saktam adubu uhalamde hai. Atopa lamgi miyoising lakpada mahakki masak uhanjebana karige. Masak ado phajarabanina atopa lamgi pakhangna nushipami hairakanidana madi nupi oibanina isingpat ado thadokduna chatkinidana aduga atopa mafam aduda lam koiruba miyoisingna tambada isingpata nupi amata leite suknatagi nupa ngakta ui hai. Madudagi lam aduda koiba chatpa leknakhibani makhoiga samnakidabani hai. Mangal wakhal tauraga tasengna madugi wariduna chumbamak oirabadi numit aduda aibu kanbiba lakliba nupi aduna karigi ipak landuna aibu kanba thoraklibana. Itaw ai wakhal se mawal khali nongma chatlusira. Tomalna mamit adu laungna pangthoklaga chalo he ai ngamjaroi ish thang odawa tauraga angaw aphai fizol khara sechilaga aikhoi leibak phawduna chakhiba matamda wa ama phawba ngangdana chakhiba adu phawba ubada kira kansida moigi leibak aduda ikhongna thongna changsiladi sijarage haibaga chap manadro ai sibaga ngamkhiroi ko luhonglaga yongga bankidoini aduga itai inaw iranga kapnakhidoini. As itaw phagi nati ai mahakanano haiba khangdoktrabadi ai punsi ase leitapam khangaroiba. Aina nupi khoiradi nakhoi mayamdasu akaiba thogalarage dorage aigi itingam tudi panguda. Tomalna makuk adu hotlaga kapning kapngang tauraga ai wakhal tadreda kaigumba akhoi ani na changurina khal masak khangde kanano haidana chensilaknaga moigi yan duna chatliba thangda adagi ten mayam sing aduna putu kapsaladi kamdoba. Hai nupa nangbu kigan khreda adumaina pangtawda tawba yaba natene. Abokna libada mamangi matamda isingpat aduda landaba laami makhoi punamakpu hatnanaba tawbiki hai. Adudagi makhoina kanna hotnaduna leibak phawbadi kanba ngamduna khudum chalanba ngamkhide hai. Madudagi mipum khutingmak yeknaba oina loina khanduna adum cheksinjabagi wani ka hena fataba miyoinate haiduna tamme. Tomalna angang macha amagumna makhonga du thillaga kapsinaraga aibu kainoba tawdoisibo somda mangalnade chatlunaba haiduna taksilami matawaduda luna dinabaga oibaga Tomaladu leithokpa ngamjaduna yaningda yarami. Mangalna harauna Tomalgi makhut adu paiduna chingdaga lao adudi. Tomalna mamit adu lauthoklaga kaino hojik chatlase hairo. Ai mahakanano haibada tasengna athobada khangdokpa pami. Tomalna makhut adu fatkan thatlaga nang sidi ngai khoda aine silaga mukta phajana unarakhige sini siroi khangdaba thabaktubu. Mangalna machin adu chiklap tawraga Tomal nang sidi bit yam thugaibo koklao kaidorage. Tomalna sauning boy lakboi makuk adu goro khotlaga
ꯐꯔꯤꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤꯁꯤꯗꯤ ꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯔꯁꯤ ꯌꯥꯏ ꯅꯠꯇ꯭ꯔꯗꯤꯅꯦ ꯇꯨꯝꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯒꯗꯕ ꯃꯥꯟꯗꯦ ꯃꯉꯥꯜ ꯍꯔꯥꯎꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯅꯣꯛꯆꯩ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡꯄꯥꯠ ꯑꯗꯨ ꯇꯝꯅ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯍꯧꯔꯝꯃꯤ ꯇꯣꯃꯥꯜꯅ ꯂꯩꯀꯪ ꯄꯥꯠꯂꯣꯝꯗ ꯀꯞꯂꯤ ꯀꯞꯂꯤ ꯌꯦꯡꯖꯔꯒ ꯑꯣ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯥ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯤꯂꯥꯗꯣ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ ꯃꯉꯥꯜꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯤ ꯑꯗꯨ ꯈꯔ ꯅꯣꯝꯂꯗꯨꯅ ꯍꯥꯏꯍꯜꯂꯤ ꯇꯣꯃꯥꯜꯅ ꯍꯤ ꯑꯗꯨꯗꯒꯤ ꯑꯣꯟꯊꯒꯦ ꯇꯧꯏ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯩꯅꯣ ꯃꯉꯥꯜ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯁꯤꯕꯒꯤ ꯋꯥ ꯉꯥꯛꯇ ꯑꯗꯨꯗꯤ ꯁꯤꯔꯣꯅ ꯏꯁꯤꯡꯁꯤꯗ ꯂꯪꯊꯒꯦ ꯇꯧꯕꯅꯤ ꯑꯁ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ ꯅꯪꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯄꯥꯠ ꯑꯗꯨ ꯌꯧꯔꯝꯃꯤ ꯍꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯦꯠꯅ ꯊꯧꯔꯤꯅ ꯀꯤꯁꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯅꯤ ꯑꯗꯨ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯝꯗꯦ ꯇꯣꯃꯥꯜꯗꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯃꯤꯒ ꯂꯩꯕ ꯎꯗꯕ ꯎꯃꯪꯑꯣꯏ ꯋꯥꯃꯪꯑꯣꯏ ꯏꯁꯣꯡ ꯁꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯕ ꯍꯧꯔꯝꯃꯤ ꯃꯉꯥꯜꯅ ꯇꯣꯃꯥꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯏꯇꯥꯎ ꯅꯨꯄꯥ ꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯀꯤꯒꯟꯈ꯭ꯔꯄꯣꯠꯅꯤ ꯅꯪꯁꯤꯃ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤ ꯂꯩꯐꯝꯂ ꯁꯥ ꯂꯩꯐꯝꯂ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯃꯈꯣꯏ ꯇꯝꯅ ꯍꯨꯞꯆꯤꯜꯂꯛꯏ ꯇꯥ ꯑꯗꯨꯅ ꯊꯤꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯃꯥꯒꯤ ꯊꯣꯛꯄ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯉꯥꯜꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯂꯛꯂꯒ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯂꯩꯀꯪꯄꯥꯠ ꯑꯁꯤꯗꯒꯤ ꯉꯥꯃꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯂꯥꯛꯆꯕꯅꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯂꯥꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯂꯥꯛꯆꯕꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯃꯥꯒꯤ ꯇꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯩꯔꯒ ꯐꯔꯦ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯂꯣꯏꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯑꯅꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁ ꯁꯤꯔꯝꯅꯤꯗ ꯏꯇꯥꯎ ꯆꯠꯍꯧꯔꯁꯤꯕ ꯊꯋꯥꯏ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯅꯤ ꯏꯇꯥꯎ ꯅꯪ ꯑꯩꯒꯤ ꯍꯤꯁꯦ ꯄꯨꯗꯨꯅ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯜꯂꯝꯃꯨ ꯑꯩꯗꯤ ꯃꯍꯥꯛ ꯎꯅꯗꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯅ ꯈꯛ ꯍꯜꯂꯛꯑꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯇꯣꯃꯥꯜꯁꯨ ꯍꯟꯁꯤ ꯀꯗꯥꯏ ꯆꯪꯁꯤ ꯀꯗꯥꯏ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯡ ꯑꯃꯨꯛ ꯍꯟꯖꯤन ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯥ ꯑꯃꯅ ꯈꯣꯡꯕ ꯃꯥꯟꯕ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯠꯇꯅ ꯃꯉꯥꯜꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯅꯤ ꯑꯗꯨ ꯎꯃꯪꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕꯗꯨ ꯍꯦꯟꯇꯣꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯉꯛꯅ ꯃꯃꯤꯠ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯏꯔꯒ ꯏꯇꯥꯎ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯃꯉꯥꯜꯁꯨ ꯉꯛꯅ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯁꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯌꯥꯝꯅ ꯐꯖꯔꯕ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯕ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡ ꯐꯖꯅ ꯊꯥꯔꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯁꯥꯔꯒ ꯑꯃꯒ ꯑꯃꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯤ ꯑꯗꯨ ꯉꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯅꯍꯥ ꯃꯈꯩ ꯂꯥꯞꯅ ꯌꯦꯡꯕꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯎꯃꯪꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯄꯪꯂꯩꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯉꯛꯇꯨꯅ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯅꯨꯕ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯃꯉꯥꯜꯗ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯏꯍꯦ ꯏꯆꯥꯁꯥ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯃꯉꯥꯜꯅ ꯑꯍꯜ ꯑꯗꯨꯒꯤ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯄꯤꯔꯝꯃꯤ ꯏꯄꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯔꯤꯁꯤꯕꯨ ꯏꯄꯨꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯏꯄꯨ ꯑꯩꯁꯦ ꯂꯩꯀꯪꯄꯥꯠꯇꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯨꯄꯥ ꯃꯆꯥ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯄꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯏꯄꯨꯗ ꯄꯥꯕꯨꯡ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯋꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅ ꯍꯪꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤꯗ ꯅꯍꯥꯛꯅ ꯋꯥꯕꯤꯕ ꯎꯔꯒ ꯑꯩꯁꯦ ꯍꯅꯨꯊꯪꯗ
Siramdai asida pukning nungsirainehe. Hanuba adugi mataw aduda Tomal amadi mangal adu nungaitana yengnarami. Tomalna ipu ipugi yum phawba nasu akhoina pot ase thangbuda mateng tawjaramgi yam wanasu ure. Yaranida nakhoi anibu lam koiba laklaga aina thabak hapado nungaite. Yani ipu matam asuk yamna leirisidi ipugi mateng ase panghodaba thoklabadi akhoi yamna nungairaroi. Hanuba aduna momon noklaga tomba amadi mangalda nungsina yenglaklami aduga hairai. Oh, phare phare. Nakhoi aninabu thamoi sengna mateng pangninglabadi karigi yadani. Yumbudi panglap laptreda. Asi haiduna anidu hanubadugi matungda inaduna laklami. Mikup kharagi matungda ahaladuna. Yare yare. Mangola sida hekta tham. Icha anina aigi mateng pangbibabu kari pijagani. Kari chaningbage nakhoi anibo. Tomaldi mamit adu lauthoklaga tarang amada lairibani mangala khujina sikpa aduda khangpre khangladuna. Ipuna kaurisi nanadu dadro. Kai haibanu ipu. Kari chaningbage amatadi hayudana. Napuna thogal phangjage. Tomala kari haidoino haifam khangde mangalda yenglai. Mangala momon noklaga. Ipu karino ipuna pisaningba amhekta pijo. Akhoi kaisu hairoi. Oh, phare phare. Adudi phida asida ngahak lengselamuko ipu chana na balok thoklukige. Asi haiduna hanubado imung changkhirami. Ani aduna ngakna yumadugi akoibaduda yengduna mangolda thariba phida aduda famduna leirami. Tomalna tapna. Ita asi hanubasigi setliba pijol siga leiramliba yumda kaida siga yam chana dewani. Magi sibu wakhal choiduna kanagi yumdaga changbo oirjana. Yum onaradi mana ahi sadana mi yumsida acha athak puthulukige haina changkigadro. Hoine adusu chumi. Ado thadi thajade hab asuk yamna chawba ningthau palingai matamgi yum manba yumjaw asibu hanuba sigine haibado nangsu thajabrane. Mangal haifet khallaga hoi aisu thajabadi ngamde. Adubu thajadrabasu yum asidi hanuba sigi orisidi. Sor sangna hontoklaga Tomalna. Ai kok si ngawreda. Miramda chatlubrabu iramdam hanbada ngawraga hankibra khangpote. Nangna haigumdana nupi amata he ude. Asaidagi lakbubu nupa ngakta. Fizolsu chap manaba machu sele. Itaw mi oiramdadana ko aikhoi ani punsise ngasina loibra khangpo nate. Tanja aduda hanubadu thoraklami. Masaga yam nana fizol anoba mahonglaga thorakpa aduda ani adu ngakchanana mamilak thoktuna yengnai. Hanuba aduna su anidugi matawadu khangladuna momon nuklaga. Aina fizol anauba ama hongbasida nakhoi ani sungaklamlanine. Aisu haigi khalamini. Hanuba aduna noklaga. Sumdobani. Nupa macha. Aikhoigi lebak asidadi aikhoina thabak suba thok haibadi yum masigi mapandabu hek thoklabadi. Masigi ut machugi achonba fizol ase setuna thoi. Aduga yum yoraba matamda aikhoina pamjaba fizol setpa yai. Mase aikhoigi chatnabini. Oh, adunara ngasai thengnarakpa miyoi loina masigi ut machugi fizol ase setlawi haibadi. Mani. Ado chana nabase hana chathok ingkragani. Tomalna hana chaba hawi. Aduga ahanba hek chaba hawbaga ngakna. Ipuwa kaya chapono sidi. Hanubadu pakhatna. Karino ibungo kari tawba yawre. Kari khuhawno asuk hawba achapo sidi imana pokpadai chadri. Hihe aidi nangi nataw aduda hawtabra haiduna pakhatluri. Sigi achapo se aikhoigi lebak asigidi khwaidagi yamna pamna chanaba chinjak. Oh, yam hawe. Ado ipuwa ngasai makai lakpasida nupi amta ude. Masibu kaino ai wakhal ama ida dadre. Nupi palakpaduda hanubadu wakhal nungaitana lukthaduna laikhirami. Mataw aduda Tomalna pakhatna. Ipuwa kaidoba yawrage. Aigi wahang asina thamoi kai halabra. Hanubadu sor sangna hontharaga. Nupa macha. Nakhoi anidi nabukjel sengi. Aduna aina nakhoida wari asili thokpada chingnaba leitana lige. Matam amada aikhoisu ingna chikna lebak kayaga khusamnaduna leminarami. Aduba aikhoigi lebak asigi nupi sing ase awatpa leitana masak loina phajabana
ꯐꯠꯇꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯂꯩꯕꯥꯛ ꯑꯃꯅ ꯃꯤꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯎ ꯍꯥꯠꯇꯣꯛꯄꯤꯕ ꯌꯥꯎ ꯁꯔꯥꯛ ꯇꯝꯕꯤꯕ ꯌꯥꯎ ꯇꯧꯕꯤꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯂꯥꯟꯗꯥꯔꯛꯄꯅ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯧꯗꯕꯅ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯅꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯄꯗꯒꯤ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯋꯥꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥꯖꯕ ꯃꯥꯡꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯍꯥꯟꯅ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯌꯥꯕ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯎꯗꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯂꯛꯈꯤꯗꯕ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯃꯉꯥꯜ ꯃꯈꯣꯏꯅ ꯈꯜꯂꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯆꯨꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯍꯪꯂꯣꯏꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕ ꯍꯦꯟꯕꯗꯒꯤ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯑꯗꯣ ꯏꯄꯣ, ꯃꯁꯤ ꯍꯪꯉꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ꯫ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯈꯠꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯃꯉꯥꯜꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯝꯂꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯪꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯤ ꯂꯩ ꯍꯥꯏꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯅꯥꯏꯔ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯏꯄꯣ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯏꯇꯥꯎꯗꯤ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯤꯆꯝ ꯉꯥꯛꯇꯅꯤ, ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯊꯥꯡꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯤꯕ? ꯑꯩꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯑꯅꯤ ꯈꯪꯂꯕ꯭ꯔꯥ? ꯃꯉꯥꯜꯅ ꯃꯨꯟꯅ ꯍꯅꯨꯕꯗꯨꯗ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯃꯤꯆꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯤꯡꯗꯨꯅ ꯊꯤꯗꯣꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯍꯅꯨꯕ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ ꯏꯌꯥ, ꯍꯥꯏꯔꯒ ꯋꯥꯍꯪ ꯑꯁꯤ ꯁꯨꯝ ꯍꯪꯉꯤꯅꯦ, ꯃꯆꯤꯟ ꯑꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯔꯤ ꯊꯤꯗꯣꯛꯄ ꯂꯥꯛꯄꯅꯤ ꯀꯥꯏꯅ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯜ ꯑꯊꯨꯞ ꯊꯤꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ, ꯅꯠꯇ꯭ꯔꯥ? ꯇꯣꯃꯥꯜꯗꯤ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯌꯦꯡꯒꯗ꯭ꯔꯥ, ꯍꯅꯨꯕ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯇꯥꯎꯒꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯣꯝꯇ ꯖꯒꯠ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏ ꯑꯗꯨ ꯂꯣꯏꯅ ꯁꯣꯜꯂꯦ, ꯂꯣꯏꯅ ꯅꯤꯡꯂꯦ꯫ ꯃꯉꯥꯜꯅ ꯇꯞꯅ ꯏꯄꯣ, ꯑꯗꯨꯝꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤ, ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯑꯩꯁꯦ ꯏꯁꯤꯡꯄꯥꯠ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯇꯣꯞ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯝꯗꯧꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯈꯣꯏ ꯑꯅꯤ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯀꯝꯗꯧꯅ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯤꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯄꯨꯝꯕ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕꯅ ꯃꯥ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯂꯥꯠꯇꯨꯅ ꯊꯝꯂꯛꯈꯤꯕꯅꯤ, ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯅꯗꯤ ꯈꯪꯂꯤꯕꯅꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡꯄꯥꯠꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯑꯣꯝꯁꯤꯟꯅꯔꯛꯏ꯫ ꯇꯧꯅꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯉꯥꯜꯕꯨ ꯐꯨꯅꯅꯕ ꯇꯧꯔꯛꯏ꯫ ꯇꯣꯃꯥꯜꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯄ ꯍꯧꯏ꯫ ꯑꯍꯜ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯈꯥꯝꯂꯒ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯃꯤꯁꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗꯣꯛꯈꯤꯒꯦ꯫ ꯃꯔꯥꯜ ꯂꯩꯔꯝꯂꯦ ꯅꯈꯣꯏꯗ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯒꯦ, ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪꯗꯤ ꯊꯤꯗꯣꯛꯈꯤꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯁꯤꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯥꯏꯌꯨ ꯅꯨꯄꯥ ꯃꯆꯥ, ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ? ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯔꯤꯅꯣ? ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯈꯤꯕ ꯃꯗꯨꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯐꯥꯎꯕ ꯐꯣꯡꯗꯣꯛꯆꯕ ꯐꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯑꯩꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯊꯤꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ, ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫
ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯔꯕꯗꯤ ꯃꯌꯥꯝꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯂꯠꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯖꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ, ꯃꯍꯥꯛꯄꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯏꯇꯥꯎ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯄꯨꯟꯅ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯍꯣꯏ, ꯅꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯖꯩ꯫ ꯃꯍꯥꯛ ꯈꯛꯇꯃꯛ ꯅꯨꯄꯤ ꯉꯥꯏꯔꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯎꯅꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯅ ꯑꯗꯨꯛ ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯅꯪꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯄꯥꯜ ꯊꯣꯛꯍꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯌꯧꯌꯥ ꯌꯧꯌꯥ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯗꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯟꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯉꯥꯜꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯗꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯉꯥꯜ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯗꯤ ꯇꯧꯐꯝ ꯈꯪꯗ ꯎꯪꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯊꯥꯡ ꯑꯗꯨ ꯃꯆꯤ ꯂꯦꯡꯕ ꯍꯧꯕꯒ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯉꯥꯏꯈꯣ ꯏꯄꯥꯒꯨꯝꯂꯕ! ꯃꯌꯥꯝ ꯑꯗꯨ ꯉꯛꯅ, ꯂꯥꯏꯔꯦꯝꯕꯤ! ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯉꯥꯜ ꯑꯃꯗꯤ ꯇꯣꯃꯥꯜ ꯑꯗꯨ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯉꯥꯜꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯆꯤꯡꯅꯕ ꯁꯛꯇꯝ ꯎꯠꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, ꯇꯁꯦꯡꯅ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯥ? ꯃꯉꯥꯜꯅ, ꯃꯥꯅꯤ꯫ ꯑꯩꯍꯥꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯥꯜꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯥꯅꯤ, ꯅꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯃꯉꯥꯜꯅ ꯉꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯤꯛꯂꯤꯉꯩꯒꯤ ꯁꯛꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯣꯏ ꯂꯥꯛꯄꯣꯏ, ꯑꯗꯨꯗꯤ ꯅꯍꯥꯛ ꯁꯛꯈꯪꯗꯕꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ, ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯊꯥꯖꯔꯝꯗꯦ꯫ ꯀꯝꯗꯧꯅ ꯑꯁꯨꯛ ꯃꯤꯅ ꯆꯪꯕꯗ ꯍꯪꯒꯣꯏꯅꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯦ ꯃꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯀꯔꯤꯁꯨ ꯍꯣꯡꯂꯝꯗ꯭ꯔꯤ꯫ ꯃꯉꯥꯜꯅ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯖꯕ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯃꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤꯈꯤꯒꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯔꯛꯂꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯃꯥꯟꯖ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯖꯕꯗꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯑꯁꯤꯗ ꯃꯥꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯨꯆꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ, ꯏꯆꯥꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯅꯈꯤꯕ ꯑꯗꯨꯒꯤ ꯆꯦ ꯑꯗꯨ ꯀꯝꯗꯧꯕ? ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯗꯤ ꯄꯥꯝꯗꯦ꯫ ꯃꯉꯥꯜ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯉꯛꯅ, ꯀꯔꯤ ꯌꯥꯅꯆꯦꯅꯣ? ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯒꯤꯔꯣ? ꯑꯍꯜ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯒ, ꯉꯁꯤ ꯁꯤꯕꯒꯤ ꯋꯥ ꯌꯥꯝꯅ ꯄꯟꯕ꯭ꯔꯕꯨ ꯊꯣꯛ ꯍꯦꯛ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯍꯥꯠꯀꯅꯤꯁꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯌꯥꯅꯆꯦ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯛꯇꯃꯛ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯃꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ, ꯊꯥ ꯑꯃꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯕ, ꯑꯗꯨꯒ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯌꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯕꯨ ꯊꯥꯖꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛ ꯌꯥꯔꯕ꯭ꯔꯥ? ꯃꯉꯥꯜ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯀꯔꯤ ꯌꯥꯗꯅꯤ? ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯕꯁꯨ ꯅꯠꯇꯦ, ꯁꯤꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯣ ꯏꯆꯥꯗꯤ
ꯈꯔ ꯌꯥꯝꯅ ꯄꯣꯛꯇꯕ ꯌꯥꯔꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯏꯀꯥꯏꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ꯫ ꯇꯣꯃꯥꯜꯅ "ꯑꯁ, ꯃꯁꯤꯗꯤ ꯍꯧꯕꯗꯒꯤ ꯆꯨꯔꯦꯗꯅ, ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯃꯤꯅꯣ?" ꯃꯉꯥꯜꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯨꯖꯤꯟ ꯃꯃꯤ ꯑꯃ ꯐꯥꯎꯗꯤ ꯇꯥꯍꯟꯕꯤꯔꯤ." ꯃꯌꯥꯝ ꯑꯗꯨꯅ ꯉꯛꯅ "ꯍꯩꯃꯥ, ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦꯅꯤ ꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯏꯁꯤꯡꯄꯥꯠ ꯑꯃꯗꯤ ꯂꯩꯀꯪꯄꯥꯠ ꯑꯗꯨ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯑꯃꯨꯛꯇꯪ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯊꯥꯖꯕ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫